Security Force na state asida chathakiba miyot minai kaya ningsing laduna ngasi Anti-Repression Day 2026 ki Thouram Palace Compound laiba lamyan basanglen da Pangthokkhre Observation Committee Anti-Repression Day na sillaga pangthokpa Thouram aduda thabaktagi potharaba IAS Officer Dr. R.K. Nimai Observation Committee ki Chairperson Khangembam Anandi Kokomi ki Convener Soiriba UCM ki President YK Diren United People's Front UPF Manipur ki Advisor Advocate Lai Sangbam Jadumani amadi Human Rights Alert HRA ki Executive Director Bablu Loitongbamna Mithunglen Singh oina saruk yakhi Thouram ki saruk ama oina Kangla gi nongchup thangba Sanathongda Assam Rifles ki mayokta fi thongdana khongjang changsin bada yaukhibi ima singda khudol piduna amadi khongjang aduda saruk yakhibi laikhitrabi ima ahum gi photo da leisu katuna ikaikumna utkhi Thouram aduda Khangembam Anandi na haikibada lamdam asida miyot minai amadi heart patupagi thabak kaya chatharabasu palibalengak asina karigumba thabak amatta laukhattana leiri masida sunatana Manipur asi ningkhairalaba fawba politicians singna masagi thodang khangna thabak amatta paikhattana leiri basi Tana Tobiganu, Manipur, Hosik Togli, Iranga Silo Sinduna, Miambu Ngakpi, Senbigadabani, Loina, NRC update Toduna, Manipur Kanabahonagabani, Manipur Togli, Iranga Sigi Warushin Puraktana Kunai, a Sigi Semiton, Amadi Ate Chokot Thourangi Tabak Thouram Singh, Paikat Pada, Mai Pakpangamloi Hainasu, Anandina Makata Fondoke. Adungai Manoromado 17 na Samurai Fernane Nupi Police Yaudana Masi Pangthokkhre Nonghalamdai da Ngarian Chingi Chingchepta Mase Tadana Lerami Adugi Poto Leibadagi Leibaksida Leiba Civil Society Lup Mayam Satragi Lup Sing Loina Punjalaga Lup Kuntrani Toina Apunba Lup Chemi Lup to Mayam Punjalaga aman hai aman kak apunba decision do lawbada punjana bangamdabagi yenan lairaba hare adudi imangak tanupi ngak tana sinjaraga hairiba naked protest se mase aina hawdok jaraga ima singda hangi